Khangabok Joint Coordinating Committee KJCC Khangabokna mamang chahida pangthokkhibagum chahi asigi oinasu haukhiba Inglising aniga kungohumdoi May 3dagi chatharakliba Kanglupki lan asida Manipurgi ngamkhai kaibe yaroi haina thawaina pontha pikhraba aikhoigi Athoubasinggi Maphamda Ekai Khumnaba Utpagi thauram anirak subo oina ngasi miyamgi oiba khongchat amaga loinana Khangabok mayai laikai lai haraufam lampakta pangthokkhre iroinana aikhoi lal asi karamna loishingani amadi aikhoigi tawgadaba Thaudang asi karino haiba asida khananainaba mifam amasu pangthokkhre miyamgi khongchat adu Khangabok Part 1 Lukhoi Lampakdagi hauraga Khangabok mayai laikai lai haraufam lampakta lamthungfam oiduna mafam aduda miyamna laikhidraba Athoubasing gi photoda laikatuna Ekai khumnakhi amadi Sanalaibak Pauchegi editor Hemanta Ningombamna research person oiduna khananainaba mifam adu pangthokhi KJCC Khangaboki convener KH Bishan Mangangna Thoramgi Nungi Warol Piraduna Haikibada Mamang Chahi Inglising aniga Kungohumdoi May 3dagi mapan lamdagi changlakpa Kuki militant singna Iramdam Manipur asida landaraktuna ngasimak chathariba lan asida aikhoigi lamkhai mangba yaroi Ima Leibak Manipurgi saktam kangani haina thawaina pontha pibikhraba Athoubasing adugi mafamda Ekai khumnajaba amadi Athoubasing adugi matung induna maitai iraicha kaya amasu leiri haibadu utpa oina ngasigi thauram asi pangthokpani haina fongdokhi Manipur asigi amatta oiba saktam asibo thugairage haibagi matagom atamnana maitai haiba kunai asida Manipur gi saktam asibu thugaina ba honarpada iramdam asigi saktam kaibe yaroi iramdam gi saktam kaige dam sarpude seliba singli da seliba igi akoi ikheng kattuna iramdam asibu ngakane haiduna songthok pikiba amade hairiba thengnariba hongzik so thengnariba lan asida iramdam irepak ipurup asigidamak thawaina pontha pikraba Athoubasinggi mafamda ngase Khangabok Joint Coordinating Committee na makhoibo Ekai Khumnaba Utkhre ngasigi thawam asi pangthokchabane lan asida thawaina pontha pikraba Athoubasing iramdam ipurup izati asigidamak thawaina pontha pikraba Athoubasing ado Makoina Luidri Haibisine Mapuoina Khangabok Joint Coordinating Committee na hijani basu iramdam ireipak ipurup idama Athoubasing na sapi khagasu makhoi gumba makhoigi masa manau mayam ama leire suksoi soida nama masa oiba manau oiba ekhoina makhoigi tung injaduna ireipak ipurup izati asimu ngakani haibage wakhalon dani ngasi Khangabok Joint Coordinating Committee na ngasi sinjariba this rally amadi ekhoi Athoubasinggi mafamda Heikat-Leikat Tambagi amadi miyamga khananai nabagi thoramasi